Ngasi numida wairam phongkiba kangla paudagi maruiba pau khara khangasaraka miyamda khudo tamjike Churachampur gi IDP sina tankiba demand taroki manungda ahum thabak to ontharakpadagi khongjang suspend tawkhre haukiba sahi lising aniga sumna kun gomdagi me ahumdagi tholakiba kangrup ki ranga sina maram oiraka Churachampur dagi lanjinarak tuna tunga ba relief camda lariba sina Manipur gi governor amasung chief secretary da tunga ba demand taruk yawba memorandum ama pisinduna madubu thabak to onthongna batak singhiba adugi manungda ahanbagi oina demand ahum thabak to onthorakpadagi Churachampur gi IDP sina July ahum degi changchilakiba cheat in protest ki khongjang adu matam kharagi oina suspend tawkhre adumapu walauriba demand ahum adu tha asigi manungda thabak to onthoktarabade Churachampur degi lanjana rakhiba apunba body ama oiriba Churachampur Maitei United Committee na lamdam asigi CSO sing amasung miyamga loinana makha taba khongjang kaya changsilagani haire hiram asiga mari lenana ngasi press club ta pangthokiba paugi mifam amada committee asigi ko convener na baning thogjam na haikibada committee asina sarkar da tankiba demand taruki manungda ahum thabak to onthorakpadegi khongjang suspend tawkibani demand sing adugi manungda kanglup ki irang asina lanjena duna relief camp da lariba sing tangka ahum da haibadi July October amasung December da IDP sing mayumda hanjil hanbagi thabak pungloi losil halagani ani suba demand ona Churachampur dagi lanjena rakhiba sing hauji makhoi gi hanagi jaga sing do hongjinba yaroida bani temporary settlement oina private housing da lahelagani amasung Churachampur dagi lanjena rakhiba miyoi singi oina Bishnupur DC office da documentation office hanglagani haina thajaba pirakre aduma polem horiba demal ahum asisu tha asigi manungda pangthokna batak sile committee asina ITP sing mahuksagi phibamda khunda laita hanbaga mari lenana sahi asigi March 18 da ahanba oina Manipur ge governor amasung chief secretary da poi mari yawba dima memorandum ama pisinduna thabak to onthongna batak singke madugi matung tarakpada April 12 da point ani yawba memorandum amasu governor amasung chief secretary da pisingke loina governor amasung chief secretary masama unaduna demand sing adu thabak to onthongna batak singke adu bahari ba demand sing adu thabak to onthorok ta badege mamang tha June 13 ta Manipur governor da reminder tha dina namit mangani gi manungda demand sing adu thabak to onthongna ba ultimatum amagalo na khanganke adu bo demand sing adu gi manungda ahum thabak to onthorok labanina IDP sina changchilamba sit in protest ki khongjang adu matam kharagi oina suspend tawre demand ahum adu su tha asigi manungda thabak to onthoktarabade hena kanba khongjang changchilagani haide makha charakpa paugda Indo-Myanmar border da rival sin resistance group singi marakta akama maungda khuthongna khre haukiba July ani da Indo-Myanmar border da lariba Myanmar ge forum transpi da military junta gi mathakta lal hauriba Chin National Defense Force CNDF amasung Chin Defense Force CDF ani gi marakta akamba maungda khuthongna khre masina maram oiraga Indo-Myanmar border ge porous area singna saungna tangdu laita da ba phibam ama mayokna bagaloina na mafam adugi refugee kaya ama Myanmar da nauna lanjena rakle haire pawasina makata na haribade CNDF na unauthorized oiba maungda Myanmar Pathari village da checkpoint ama hangdoktuna mafam adu control tongna ba honarakibane thawdo adu dagi CDF amasung CNDF ki mayokta saungna umkhana bagaloina na CNDF ki makedigi CDF ki stronghold oiriba satawam amasung tushira da drone attack chathaduna akama maungda landaki Chin resistance group aniki marakta khuthongna riba mafam ase China gi Russia singi yamna maru oiba amade khulaina singba singmei rebaktagi pusilakna bagi yamna maru oiba mafam amane mapalam dagi khusu khulai kaya ase Myanmar gi Luang Tarai district asi fauraga laklaga Myanmar ge rebel group sing asida yawgadavane adu bahari ba mafam ase CNDF na control tongna ba honarakpadege nakal ani gi marakta saungna khuthongna bagi thawdo adu thokhibane naungna khuthongna rakpa asina maram oiraga Myanmar ge refugee chanini phugam manga Jokawa tha border checkpost asi fauraga Myanmar da chenchilakre maraksida Nagaland ge
Konyak Union na Assamgi separatist group ama oiriba Ulfa Ai da khudaktage Myanmar ga lonariba Mon district na makoigi activity khudingmak lepnaba akanba warning tawkhre makha tarakpa pauda Churachandpur Kangpokpi amasung Tengnaupal Sandel Churachandpur road ase double lane semdrabadi political solution amata purakpa ngamloi kohur haukiba sahi lising aniga subna kunga humdagi me ahumdagi state asida Kuki amasung maitai anigi marakta kanglupki irang tholakhiba asina maram oiraga Kuki community sing tampak lamphawraga chatliba national highway sing asida chathok chachin yadaba maru oina poi puthok posin yadaba asina Kuki miyam khamthengna awaba mayoknare maram asina masigi alternative route ama oina semliba Churachandpur Kangpokpi amasung Tengnaupal Sandel Churachandpur lambi ase central government gi maikidagi double lane oina semdrabadi makhal amatagi political solution purakpa ngamloi haina Kuki Organization for Human Rights Trust kohur gi maikidagi phongdorakle makha tarakpa pauda layingbagi mingda doctor na private part kakhre Assamgi Silchar da leiba hospital amada layingduna leirakhiba Manipur dagi mayoi amma doctor na biopsy lawgani hadina masagi ayaba yawdana Phinunggi haksang kakhre haina report amana phongdorakle Phinunggi haksang kakha pikhraba mayoi aduna mahapu layingliba doctor adugi mathakta complaint file tawkhre Jiribam district gi Atikur Rahamang kauba mayoi adu Phinunggi haksang da infection tawrakpadagi Silchar da leiba private hospital amada layingkhibani mayoi aduna file tawkhiba complaint adugi matung inna mahapu layingliba doctor aduna makhal kayagi test tawhalaba matungda singnaba kaya laibadagi biopsy tongnaba khangalakhi matam ikan kanadana mahapu operation theater da pusilaga masagi ayaba yawduna Phinunggi haksang kakthakibani ahambada mahak Phinunggi haksang kakthakare haba masana khangjakhide operation loiraga dressing lokthokpa namita private part yaramkhidabani haide masagi private part yawdre haba he khanglakpaga mahakna doctor Sinha kauba mahapu layingliba doctor aduga kayarak hana unanaba honaki aduba hospital gi administration na doctor aduga unabagi khudongchaba phangankide maduna maram oiraga police da complaint file tawkhibani makha tarakpa pauda amisana ingtapa hanjil hannaba honarakpada khemchana thagalakle Yon ha minister amisana Manipur da haujik thokliba wathok ase loisinaba akhanaba thorang kaya lokhalakpada Singjama Assembly constituency gi MLA Yumnam Khemchana thagapa phongdorakle makha tarakpa pauda MHA na Kuki gi Luchingba singga ahumrak suba oina wari sanakhre sugi ground rules semdokpa gi matangda kupna khanakhre Ministry of Home Affairs MHA gi official singna Kuki incident group singga wari sanakhre ahumlak suba oina nakal anina wari sanakhibada suspension of operations to agreement gi ground rules in semdokpa gi matangda makha tana khanaki haina tribune da phongdorakpa report amana haire makha tarakpa pauda official secret act ngakna chatabasing akanba chairak phangadari lengake aron athup ngakna chatnaba mari leinaba official singda JAD na section warol pikre lengaki maru aiba official document sing section thambaga loinana aron athup sing ngakna chatnaba Manipur lengakna mari leinaba singda akanba section warol pikre